Hello everyone, video anova ama puraga lakjare ngasigi video sidi tarpan ushop katpagi video oidini mya ado ushop ki machan singju gi asoiba khara sum leire saida loimak tinam haudre atai di thangdokpa haukhre bamon su yausale myam duna nakana ba nga seme myam nga mathel ama yaugani myam ado lai katnaba lei khara hek pa haujale khoisu mathang video se tam ne yengminase makha tana haikru mayam pale mayam ado mayam sina hairangoi oidoini hairangoi se mayam pale amunbas mayam yaure hairangoi gi video asidi next vlog amada phajana hapakke hairangoi khaktagi phajana melaga chabasu ulakke ba ko yam haubane ado sina tarpan gi haisoi soiba hore mayam khoi ningol khaina soire soiba loisalle ado lai gi thoram su hogale mayam aduga akhoi gi tarpan gi haisoi akhoina soigi haira singdo akhoi gi leikai gi puki chawbada thadarujini mayam adugine mayam pulap chatlise haisoi se ahan khaina hana thadaraga khurumnarani mathang mayam sina akhoi che gi macha abungoni akhoi gi mana katpase nusibagi aina matem hapchabani mayam khoi sumain tawraga laigidraba halama khoi pupu boy mayam dangamjaba khara adum katchare mayam akon baise pulap haidaraga khurumba loiraga mayam karaga lai gi thoram am tawre duga lai khurumnarani mayam sida yengo samdiga tay se yare khajare mayam ha leraga khoi se chaluk thaba hore mathelu koi hapeng ha le ri chak ta ni mayam adudi mayam video se ngasi di sumai to don loisanjare ado mayam na ige channel se bunu sibiduna like share subscribe to biramo bye